अहानबदा गवर्नमेंट ऑफ इंडिया की ऑफिशियल वेबसाइट अमा ओरिबा amritmahotsav.nic.in की डिजिटल डिस्ट्रिक्ट रिपोजिटरी सेक्शन दा एंग्लो कुकी वॉर एट लोंगपी 1917 to 1919 हाइना थगलक थेंगनरे हाइदि थावोंग असिन मरम ओइरगा नगापुर मरु ओइना उकुल डिस्ट्रिक्ट दा लैबा नॉर्दर्न अंकुल नागा सिंह नुंगनांगबा पोकनारे हाइदि पुवारी दा थोखिदबा थावदो अमा सेमजिन सजिलगा गवर्नमेंट की ऑफिशियल वेबसाइट अमदा थागलकलिबा सी करी करम खुजल थौरांग अमदनो हाइनसु मेकै क्यादगी हंगनरकली मणिपुर टॉप चैनल की मैकैदगी मरुएबी इ पाउसिंग म्यामना थमजगी अहानबदा एजुकेशन युम्बी ओइरगा मंगजुल थाबा खुनाय अमा सेमकसी एमएलए थांगजम अरुण कुमार एजुकेशन युम्बी ओइरगा मंगजुल थाबा अफब खुनाय अमा सेमकसी एजुकेशन खुनाय की यंगलेन सरुनि हाइन वांखै असेंबली कंस्टिट्युएंसी की एमएलए थांगजम अरुण कुमार फोंदोखरे अरुण कुमार वाफम गवर्नमेंट ऑफ एजुकेशन एडमिनिस्ट्रेशन एंड मैनेजमेंट CEAM मणिपुर चैप्टर खुसमनरगा advancing responsive and resilience quality in education have hiramasida numit humni sumna sathagada international conference ama hawdokpagi thoramda fongdokhibani DM college campus ta leibu government hindi teachers training college ki hol pangtokhiba thoramadada thangjam arun kumar college asigi principal TS Asa Sinha amadi Manipur University Hindi department ki professor Yasbantana mathangsin chief guest president amadi guest of honor oina saruk yakhi thauram asida college asigi souvenir amasu phongki thauram adu chief guest ki warol piraduna MLA na hai mangjul thapa apabu khunai ama purakpara education asi yamna maru oiba hiramni education foundation oiribani matam ga sunaba madi masal sunu yaw education system ama ngasigi khunai sida tangai fadana lagi masida leiba asigi masing lakngamdraba miyoisingna ngangnariba hindi lolna maruiba thaudang lawningi lawningai lei lol asina tungan ba kanglok furup singgi marakta pau phaun hanbadana tana lenga ki khudong chaba lalon itiki amadi mahima sing pibe gi lamda maruiba thaudang lawribani masina khunai sida aikhogi government hindi teachers training college asigi maruiba du takli matamga sunaba madi masal suna yaw mahima singi kanglona mamaru hunduna siembada akhi khudima ki thaudang lai mahirai khunai bu mahima singning thina piduna mapangal kalan ba madi khunai da makhoi gi weba phambak piba summi anoba makhal gi technology sing sijinaduna thokliba thaudo wathok sing mami tahanduna education gi mayon ama lakna bokonasi tambangam da malem gi khongsit asida mahiroi singna ningthina wakhal khanba mang da tholakpa thaudo wathok sing wakhaiba ngamna bo honagadabani khunai sigi aruba tunglam chat amagi damak mahairoi khunai na chawraba thaudang lawi mahairoi singna sok thaba naidana hotnariba makhai mahai khunai da phangani haina thangjam arun kumar na phongdo khenasu pausta makhatari atopa pawmana kaksing khunaugi KBM English School da ladiwe inmet ningol sing ningol sakobugi thoram pangtokre ningol sakobugi thoram ngarang kaksing khunaugi KBM English School ladiba inmet ningol oibi khudingmak development committee kaksing khunau na ngamjaba khudol pot sing piduna ningol sakobugi thoram relief camp asida pangtokre relief camp asida ladibi seraudagi inmet L basantana phongdokhibada sei amagi manungda amuk khaktang pangthokpa ningol sakoba lakpada committee gi ipaipal ibung saklaba singna ningol oibi ekhoi bu nungsi biduna sakaubi basi yamla nungai hairaduna mathangi ningol sakaubadadi isai sagi iramdam yumla hanjan biduna ima ipa ibung ipa singa amuktang di puna ningol sakaubi thoramasi pangthok hanbiu hainasu lenga ki maphamda thamoi sona apel torakli KBM English School hangliba relief committee gi convener mayang lambab ratana phongdokhibada ningol sakauba sin lakpada relief camp asida leidiba ningol oibi sing khuding maksing makhogi tamak ekhoi leidi haiduna numida sida saklena magaloinana ngamjaba khudol pot kharapi bani irang asina thokliba sahi English singani ga kungo homdogi me kungani pandigi hona relief camp asida inmet samapan ga yankhai mu ngasi phawba lairakli hairaduna relief camp asida leidiba khudimak ana ayek yauduna punsi nungsangna leibu oirasunaki relief committee gi mioi amanasu irang asi faraktuna masama gi maramdamda hanjinduna lakadaba mathangi ningol sakobagi mama mapa mapung mapa singapura ningol sakobagi thoramasi pangthok oirasunaki atopa pawmadana America ki president election kamla amasung Trump ki laibak hayeng leplagani haibadi ngasi leplagani
United States of America USA gi nifuga suba president khanana Michael gi akan lamba taunariba Republican Party gi merep Donald Trump amasam Democratic Party gi merep oiriba Kamala Debbie Harris anigi laibak hayang khanglagani Michael asiga mari leinana lamba taunariba merep ani Republican gi Donald Trump amasam Democratic ki Kamala Harris anina Michael asigi laibak lepada asopo thaudang laugodariba Pennsylvania yauna marueb state kyada relation paksana sathanaki hauzu fawda million humdra henbana bot thadakre masi mamangi english nganiga kunda pangtokhiba mikaladuda anganba matamna thadakhiba bot masing million samaga manga dudagi hantha boiri handaki mikalasida Nevada Arizona Georgia North Carolina Michigan samasum Pennsylvania president gi mirep lepada asobu thaudang lawgan hari Karigumba Mikalasida Mirep Amana Electoral College ki board sani humdra fangduna mai paknaba honabada hairiba state singasi ki manungda ahum suksoi suidana mai pakpa tangai fada hari hayang pangthokadariba nifuga suba America gi presidential election asigi board masing mathangi numit November 3 ta thigani hainsu pausda makatana fangdorakli makasa tharak poina kanglai pakki mairagi editorial myamna thamjagi Kayam kuina Manipur miyam supam nompham khangdana lehen khigadauri sahi amaga thatare henjelagraba Manipur thukliba kanglup anigi sathiraba lalasina Manipur asi kangkhong se heli masigi mathakta sin Kuki narcotics na Manipur gi apun masaktam thugairaga makoi goiba separate administration ma semgani haibigi akanba khongjang sangsili masida Kuki MLA tara form song thuraktuno khongjang asi mai paknaba leijabi thadun honari adubu yamna ngaklabdi Manipur thugaina bo honariba sin Kuki narcotics singi khongjang asi parat lengakna khangna karigumba thaba amata lokhatna leiribasini Prime Minister Narendra Modi Union Home Minister Amit Shah amadi atai Union Minister singna Manipur thokliba lal solution ba karigumba Wapham amata fongdoktana leiri Barat lengana Manipur thokliba lal asi loisindana bo honadriba sina takpadi Manipur miyam warning laga wajau shining laga sijau haibadu takpani amukki hena ngaklibana Barat lengak ki thawong sida Manipur gi BJP lengana karigumba Wapham amata barat lengak ki mafamda haijaba ngamdana leiribasini Manipur lengana mama lebak Manipur amadi miyam bunungsiba tarabadi MLA minister sing amato ena punsinduna apun mapangal thauna sagatuna barat lengak ki mafamna taksinduna Manipur thokliba lal asi lusinana ba khona phamthokpani maduna barat lenga amadi Manipur lenga animak Sapmanana Manipur thokliba lal asi lusinba pamdi habadu mayek singna takle habada laloidra haina khali Hauzik lal luisina begi thaba si kanana taugadabano haibasi Manipur miyam gi mamangna taduna leiri haina khali maduna Manipur maribak ningba Manipur gi apunba saktam kaibi yaroi imalebak ki damak thawai tharabus thagani haina leiriba maribak ningba lamdam sigi pari imom sing amatu ena punsinduna ireibak Manipur kanana bolofam thokpa thawdang adu law usungani Barat lenga amadi Manipur lenga nasu Manipur kanana bohona daba asigi masigi matakta Manipur miyam nasu tumina asumak laitu patarabadi lamda masi pungmut mut payekna bagi khubam nungna taki bahai badu soidan oiragani maduna ireibak Manipur kanna bagi lofam thokpa thawdang adudi Manipur miyam na law usungani masigi damakta malem gi shakti leiraba leibak singi mateng lawduna Manipur dagi yekna basing takthokina ba kona phamthui masi malem gi leibak singda adumak satnaribani Wapham asi laklibasi Manipur thokliba lal asi Manipur lenga amadi barat lenga na ningai dana laithokliba asidagini maram aduna Manipur miyam na amato ena punsinduna Manipur iraiba kanana ba thawdang adu lawduna iraipak Manipur bu kanba sungana heba kanglaipak ki mairagi editorial mayam na special content moina mayam na thamjari Makasa tharak poina mapalam gi pau khara namo Canada gi Hindu laisang da hingsa gi thawdu condemn tarokbi maralai bising sarak pi waikre Canada gi Brampton leiba Hindu saba luisang ngarang sa tharkibe attack amada hingsa gi weba thawdu ama thokiba du India na condemn tawba loinana maralai bising sarak pi wairi haiki India gi Ministry of External Affairs ki wangloi Randi Jeswal na paumising na hangkibo hang sangi pakumpi raduna ngarang Canada gi state authority da leiba Brampton da Hindu saba laisangda extremist amasum separatist sing sangsilaktuna hingsai goiba thabak satakhibani hari magna Canada lengakta maphamadu leiriba
Laining puramaki laisangsinda makhatana hingsagi thabak thoktanaba ngaksenbagi khongthang laukhatnaba haiki Wapham aduda leiba India masasing soktanaba madi makhoigi tekta kaidanabagi wafamda yamna haksina laubaga loinana wafam sing asi phongdokhibani thaudo asiga mari lainana Canada gi Prime Minister Justin Trudeau na nungaitaba wafam phongdoktuna loinana maki leiba aduda tungan laining satpasingda athingba amata piroidabani haibagi thajaba thamki Canada da leiba mipum khudimagna makoina pamjaba laining adu satpada athingba amata leiroi haina maki expose ta irakhi Canada की opposition leader ओइरिबा पेरी पोइलिबर नसु थाउदु ओदु बुकानेम तखि लोइनर लेबा अदुगी पार्लियामेंट की मेंबर ओइरिबा चंद्र आरियाना खालिस्तान एक्सट्रीमिस्ट सिंगदा रेड लाइन क्रॉस तौरे हाइन फोंदोखि टोरेस्टोन की एमपी केबिन बोंग न कनाडा सी रेडिकल सिंगी नुंगाइफम ओइदुना लेरि लेबा अदुगी लुसिंगबा सिंगना हिंदू खक्तनतना क्रिस्टियन अमसुम जुविस कनाडान सिंगु ngak senba ngamdre hairi Intel की सोर्स अमदा फोंदोरकपदा एटेक अदु खालिस्तान सेपरेटिस्ट सिंगना Trudeau lenga की एयाबा यारक सताखिबनि हाइना मराल सिरगलेनसु पाउसदा मखाताना फोंदोरकली लोसलक पोइना तो पापाव मनमो इंडोनेशिया दा माइगी सिंग पोखाइरकपदगी मियोइ 10 सिरे इंडोनेशिया की नोंपोक थंगबा सरुकता लैबा माइगी सिंग पोखाइरखिबगी थौदोकता मियोइ 10 सिरे दुगा बेलेस कियागी अकोइबदा लैरिबा मफमसिंगदा माइबुल ओइना कामखलखिबगा रोइना माइखु चाउना काखिबगी सक्तम उबा फंगि हाइना पाउगी सोर्स अमगी मतुंगिना फोंदोखि माउंट लायोटोबी लकी असि मीटर लिसिंग अमगा सत्रे का अहुम वांगबा ट्विन वोल्केनो मनि हाइरिबा वोल्केनो सि इस फॉरेस्ट लैबा टूरिस्ट सिंगी पॉपुलर ओइबा आइलैंड अमदा लैबनि ngarang numidang nongyai gi matamda maigi sing asi pokhairakibadigi authority singda beles kya ama safagadaba mafam yengduna hongdokre resident singna phongdokiba warol gi matunginadi aki tujungbagi masak oiraba maigi sing pokhairakibagi thaudo aduda maibul gumbagi mawong amada sauna kamkhalakpa miyam unakhi masida mai saklaba rock kaya ama lepalaitana kakhalakhi hauji masagi sei kuntragan su suraba hair dresser gi sanfamoiba Harmanus maite koba miyo emana phongdokiba warul gi matungina maakna phamungda tumduna leiringai matamna ikhang khangaudana phamung adu niglakhi adubu mahakna masi kanago miyo emana oiraboi ningduna sakhi madugi matung maakna maigi sing pokhaibani khanglakpadagi senthoraki hairi adu tentak nasumna mayamna thamjaramge duga hauji koinadi mayam pau sisu matang ase lusinjarage amasum mayam puna noba update ngamina sena channel sigi maike degusi mayang ifamda makhata nasu thamjari